Lanmi amasung AR gi mahut sinaba CAPF campaign yangkai tharakadawre Bethel Village ta CAPF ki personnel yangkai thamkhrai Chief Minister Defense Ministry amasung Home Ministry na lawkhiba tongan ba warep singi matungin na Manipur da law and order ngakpada sisinariba nauna lakhiba lanmi sing amasung mafam kharadagi Assam Rifles lawthokpa yananaba Central Armed Police Force CAPF ki campaign yangkai tharakadawre Maragasida anoba Manipur haiba Facebook page amada Kangpokpi District ki manungsan ba Imphal West ki kautruk ka thangnana leiba ke Bethel Village ta CRPF ki personnel yangkai thamlagani haina Chief Minister N Biren na phongdorokhrei hai diba ke Bethel Village ase ngaihak leitana mitai khul ngakpa singa kuki militant singa gi marakta nongmai kapna duna lakhiba nei hai diba khulasi nahan makai security forcing na changsilaga leiba ngamlamdabadu haujikti CRPF ki personnel sing thamba hore haina su pawasina makha tare Pawasina hai kuki militant sing na ngaihak leitana maitai khulda nongmai kapsilakpa thingnana bagidamak Bisnupur District ki manungsan bahai Kenel Fubala da BSF ki personnel sing post lahon khrei hana di mafam sisu kuki militant sing na thingba pibadage Central Forcing ningthina thamba ngamdana leirakhiba nei News 18 da phongba pawa mana hai haukiba chaiwala sida Manipur gi phibum khara sapharakpaga loinana state asida ahenba CAPF campaign sing lakadawre Makoina Manipur gi irang yangsinaba ngamkhai gi saruk singdagi lakhiba army troop singgi mahut singa nei loinana Assam Rifles troop singsu state asigi mafam kharadagi laukthok laba yai adubu chapchaba phirepti lawba leitre Amarnath yatra gi duty tawruba CAPF campaign yangkhai rom athubada irang thokliba state asida lakanei atopa CAPF campaign kunlom Manipur da hogji mathau tawre CAPF na mahut singadoriba do karamba mafam singdano haibagi matangda hangbada Makok thongbo official sing na hiram asigi matangda sapsaba laptop pa leitre adubu khongthang asi state asigi stakeholder khudingmakka khanagani haikhe forcinga lainga ki makok thongbo official singa chathagiba meeting amada makok thongbo official amana hai Central Armed Police Force na Manipur da hogji mathau tawriba army troop sing mahut singane khongthang asi Anantanakta Amarnath yatra gi mathau tawriba CAPF ki troop sing na Manipur da lakadaba nei Haukiba chayolda Jammu and Kashmir ge Amarnath yatra gi damak mathau tawriba CAPF campaign chahumga kunmanga gi manungda campaign chaniga kunmanga Union Home Ministry na makhata na atopa maphamda deploy tawnabagi damak lawthokhiba nei hai diba campaign chaniga kunmanga asigi manungda campaign kharana Manipur gi law and order control tawriba state police da mateng pangnaba thakre hai re Central Reserve Police Force CRPF campaign tararomso hauji Manipur da deploy tawre atopa company kuntraga nipan amasung lakadawre loinana BSF amasung ITBP company singasi Manipur gi law and order control tawnaba state police da mateng pangnabagi damak lakadabani haire Halan Mbappe Messi FIFA Best Men's Player Award ki shortlist da yawkhre Ronaldo yawkhidre